National Register of Citizen NRC mapungfana chatnaraba matungda asengba census ta yumfam oiraga delimitation tawgadabani haina amuko na demand tawri. Masak khangdaba arambai tengol gi miyoi singni haina chingnaba miyoi singa UNLF pambai gi miyoi ni haiba singa khatna jainaba thokpada UNLF pambai gi miyoi mari asok apan nangkhre haire. Amadi security force na tawan ba district mari dagi khutsukulai kaya fagat pangam kre lo na thingkraba lalhaulu PLA gi miyoi amasu fagat kre. Kurumjari ISCOM News bideng tabiri ba kwai pumnamakpu ay silki janambam na taram nokjari hauzik pau sandok na pizari. Chali bajahi kumjali singani kunmangagi March ki tangtara Nepalda Supreme Court of Indiana tha ahum ki manungda India ki North East ki state marigi haibadi Arunachal Pradesh, Nagaland, Manipur amadi Assam gi delimitation ki thabak loisingada bani haiduna matampi khibalerabanina Manipur gi miyamna delimitation ki matangda asengba achumba census ta yumfam oiraga delimitation tawgadabani haina All Manipur United Clubs Organization amuko na haire. Organization asigi Secretary General Pratap Laisang temna khodiek piduna thador ki bachirol amada madu natragadi delimitation tawba maram chade haibadagi asset pa firep ama lawminarasi haina amuko na miyamda apil tawrakle. Delimitation ki wafam ama langpada Manipur da khundaminari ba phurup singi marakta misunderstanding thoktana ba delimitation ki thabak khodingmak aseng ba wafam documenta yumfam ohensi haibagi firep leiminasi hainasu phurup khodingmak tapil tawrakle. Supreme Court ki order matung inna North East ki state marida delimitation ki thabak loisinaba tha mari ki matam pikhrabasu aikhoi Manipur gidi aran badi yumfam oiba census asi hana chumthoktuna amadi mitop khandoktuna National Register of Citizens NRC asi mapung fana chatnaraba matungda puthorakpa asengba census aduri yumfam oiraga delimitation tawgadabani haibasi amuko gi lengdraba firepni. Delimitation ki process asi haudringaida Manipur gi oinadi delimitation tawbada khwaidagi maru oiriba census aduki matik lanbanina aranba adu sumthoktriba fauba delimitation tawba yaroi haibasi miyam gi apunba kholaw ama oiminasi. Delimitation hairibasi parliamentary amadi assembly constituency singi chang manaba mi masing da yumfam oiraga makhoi gi political representative sing MP MLA thanabagidamaktane adubu hauzik leriba census ki record asida delimitation tawrabadi chang manaba mi masing da yumfam oiraga constituency semba haibadu sukoi oiraroi haina amuko gi cherol asina makha tarakle. Masak khangdaba arambai tengol gi miyoi singni haina chingnaba miyoi tara manga kunlomga ngarang kongpal thong manakta leiba kongpal chingang bam lekai de leiba pambai na luchingba UNLF ki miyoi ni haiba irengbam Nandakumar Singh atopa meng ton sana jahyang khaitaruk ko amaga khatna jaina bagi thodok amada UNLF pambai ki miyoi mari asok apan nangkhre haina Manipur Police Control Room dagi thador pachirol amada khanghalakle. Hairiba thodok aduga mari leinana nakalani gi marakta nongmai kapthok narakpagi makhol taki khudakta security force ki kangbuna changsinduna karigumba atumba potsakna thinbagi dakfam leibadagi asokpa UNLF pambai gi miyoi mari adubu fagatuna hospital de puduna laying sathaki thodok asigi makha tarakpada security force na thi bahumbagi thabak chathabada Porompat police station na konba arambai tengol unit tara taret ki khurai de leiba office ta chathaki Maduda hunting boot mari, makhong mari panba, gari ahum, bulletproof jacket, amadi, helmet, heroin ni chingnaba potsak gram taramanga, camouflage sing, wireless handset amadi atay potlam kaya marum fagat ki haire. Nakalamaromda tongan ba security force ke punba team sin nangarang Kagjing, Imphal East, Senapati amadi Kangpokpi district ki tongan ba mafam sing da sukut sukulay kaya marum fagat kray. Kagjing district ki Molten Janvilla se chata kibapi bahumba aduda local mat pompi single barrel gun modified CMG carbine
IED ahum empty gas kaya ama tear gas smoke shell sing fagat pangamki Imphal East District ki oina Pukhao Santipurdagi SBBL nongmai improvised projectile launcher pompi ama improvised SLR life rounds stun shell tear smoke shell bulletproof jacket cover bulletproof iron plate baofeng walkie talkie set sing fagat ki Senapati District ki oina Henbung Village tigi bolt action single barrel gun mari 12 bore gi nongmai maru taramanga su fagat ki Kangpokpi District ki oina Kengzang amadi ke Langnomdagi Pompi nongmai tarani pal HE rocket ama loinana country made projectile launcher amaga funky haire Amaromdana security force nangarang Taubal District ki manung chanalaiba Khongjom police station na konba Khongjom Chingthamayai lekai degi lo na thingrapa lal haulu PLA gi mioi ama fakhi farabadudi samurai latpam Haridas Sarma kawi chahini fumapal sure mangondegi mobile phone ama fangle haire All Manipur Midday Meal Workers Union AMMD-MMUG mga suba Manipur State Conference sama Bisnupur Leiba kiyang baning sing sanglandang asi pangthokre Midday Meal Federation of India amadi Center of Indian Trade Union CITUG member organization amo oiriba All Manipur Midday Meal Workers Union AMMD-MMUG Conference aduda CITUG convener Katramium Santa AMMD-MMUG President Maibam Zamuna Lomi Maruki Secretary Sarat Salam, AMMD-MMU Kakching District ki Secretary Thaunauzam Hema, All Manipur Democratic Women Association Gil Secretary, Ayagpam Asalatana, Atoy Mithunglen Amadi Wangangloy Sing Oina Sarukyaki. Sarukyaki ba Mithunglen Amadi Wangangloy Sing na Midday Meal Workers Singi Kutsumalasi, Matam Gachana Bamong de Hengat na ba Laingakta Taksin na bawafam kaya Fongdok Naki. All Manipur Midday Meal Worker Union ki member Thangjam Romana Fongdokhi bada Lainga ki school fagadan si mission ki makhada Midday Meal ki worker singsu manung chalhan biu Government ki school singda Midday Meal ki worker singna chak thong drabadi angang leiroi Angang lei drabadi oja sing kadai de lai takkani worker singi awaba sukhang biu kumjali singani kunhumdoi degi worker singi khutsumal fangdana leiri basi aigi sinfamni khantuna Aigi ichada pizabani khanna aikoi khudimak ithauda pukning changsi adubu government na aikoi bu hantaba midyeng yengbibasi yamna pende aikoi punna amat oina thengnasi mahakna hai tha tara working days oribasi tha tara ni thoi ohengadabani tha amada numit kun working days oribasi kontra oigadabani worker amagi nongmagi khutsumalupa chambri oigadabani haiba wafam sing leingakta athubada thabak ton thopkadabani haiki Amadi Union ki nauna thau punana bamyo sing sukhan ki khalaba thau puba singdi President ta Maibam Zamuna Devi Secretary da Arambam Thoichanu amadi Treasurer da Kanguzam Ibem Chani haire Leptana Chatharak ba Sundays on cycle gi thauram ngasisu Physical Education Foundation of India Manipur chapter amadi Sai Takil anigi matengaloinana Fit India Camping Committee amadi Fit India Club Manipur University anina sindina ngasi Sunday on cycle Manipur edition ngasi University asidagi lamthaduna pangthokre Manipur University ki Department of Physical Education and Sports Science tagi hauraga Takil Sai Complex fauba cycle thoduna chatkiba rally aduga mari leinana University asima ki Vice Chancellor Professor N Lokendran haikibada cycle thoba asi lamdamasigi oinadi matam amada yumthong khudingda miyoi ayambana thonarame Lamdamasi cycle thobada su yamna nungaiba mafam amo oibata natana Mathak makha mafam amada chatpa matamda school college chatpada sizinaba chathok chatsingi pambai amo oinarame maramaduna matamadugi mi ayambana hakjang fana leirambata natana punsi mahinga mari leinaba anabasing leiramde maramasina asigumba kanabasing asi khangna chang naina cycle thorabadi hakjang fana thambada mateng oigani haiki Anakpa speed amada chengkhalakliba India gi modernization aduga urbanization gi ichela sida mayam punamak yawfrudagi hanana leramba akoigi lifestyle sing phongakpa adum lifestyle disease mayam lakpa maruaina obesity yam hengalakpa tongan ba health ki problem sugar ki problem lakpa blood pressure ki problem lakpa hypertension ki problem lakpa mayam sing asi
national issue ama oirapagi koi youth affairs and akoi sports government of India na asukuma sing si itat tatna campaign sing si tawna lakani Manipur gi oinadi cycle thawgi culture si Manipur gi samaj gi part amani Manipur gi maru terrain sina plain oibani na cycle thawda yamna pleasing oiba yamna koi yam chanaba ado yamna su chawba jaga natabani na cycle na adom jaga amadi gi jaga amadi chatpada thabeng khang chatpada office ka bada akoi gi yamna chanaba adu gumba akoi gi kana ecosystem ama akoi gi kana topographical features ya adum leibani Thasigi Kunmari dagi Kunipal Fauba Orisani Yumbu Oiduna Pangthokadaba Junior Red Cross Study and Training Camp ta Sarugyarugadaba Indian Red Cross Society Manipur State Branch ki Junior Red Cross team ngasi Imphal thadokre Indian Red Cross Society Manipur State Branch Junior Red Cross ki team madu Indian Red Cross Society Manipur State Branch ki Chairman Narendra Ningomba luchingduna Mioi tara taruk na saba team maduda Vice Chairman Dr. Laisra Manglem Secretary Athopam Nabachandra Treasurer Premzit Naroibam, State Youth Coordinator Khundongbam Jadu Amadi Johnston Higher Secondary School ki lecturer Chungkham Indiran official singoina sarukyari. Narendra Ningomba ngasi Imphal thadok liba Manipur team asina academic amadi non-academic event kaya ki competition singda sarukyagane. Manipur ki Junior Red Cross team asina Manipur ima ki mingchat purak na basu hot na jage Manipur miyam na su thaujal pinabiyo haiki. Ningsing bayai haukiba jahi kumjali singani kunmarigi December thada Punjab ki Maugada pangthokkiba National Youth Excellence Program da academic amadi non-academic events singi tongan ba competition kayada Indian Red Cross Society Manipur State Branch ki JRC team na overall team champion ki manasu lawrakhibani. SCC akogi Hogan Manipur ki JRC Maya team galwena Urissa ki Bhubaneswar da akoi JRC habiti Junior Red Cross Astudi and the training camp asi akoi pakadori sida kaiba competition mayam rin academic competition academic competition mayam yauri hariba mayam singadu akoi Manipur miyam dagi yamna official singna akoi mai pakko oijarake akoi hobi sahidasu team champion oina akoi logjarakni andaksu imalai wa Manipur damak team champion oiraga mai pakko oijarake haidana mayam mapun dagi Islam Lining Chatpa Singhi Ramadan Thagamari Lainana All Manipur Mitai Pangal Club Organization Ampako na Sinduna Iftar Feast ki Tharam Khetri Mayai Lekai da Leba Ampako ki Executive Member M Jungi Sanglenda Pangthokre Tharamadu Ampako ki President YK Hayatur Rahman Amuko ki President Fairojam Nandoluwang Salakun Mohala Khetri gi Imam Kari Maulana Jalaluddin Social Activist Kaikhu Yai Makabui Ketrigao gi Dr. Abdur Rahman Chisti, PSO President BM Farid Khan, MSF ki President Hizam Roshan Natheba Mithunglen oina saruk yaki. Ampako gi President YK Hayatur Rahman afongdoki bada Iram Damasida Kanglup Amana Namfu Hafu Tauduna Iram Dam Manipura Siki Mapu Oiduna Control Tauni Haibasidi Haujik Oidiba Piba Masida Oiroida Bawafam Amani Haiki Amaramda Amuko gi President Nandoluwan afongdoki bada Lamdam asida hingminariba Kanglup Purup Singasi Matung Tarakpada Hena Nungshinaba Puraksi Haiba Tarabadi Kanglup Amaga Cultural Program Sing Accents Taunaba Kanglup Amagi Leitalaira Awa Anakaya Hangnaduna Mating Pangnaba Kanglup Amana Mahen Le Haiba Wakal Tadoktuna Aikoi Kanglup Kudingmak Nungsi Janana Hingminagada Bane Aikoi Amatani Haiba Wakalon Kanminarakpa Matamda Lamdamasida Nungsi Janaba Purakane Thasigi Loikiba Tangtara Nipalda Supreme Court na Manipur Yauna Awanupok State Marida Delimitation Taunaba India Government Wafam Amathamkiba Sigi Matung Inna Delimitation asi tha ahumgi manungda tawgadaw bani haibasi Iram Damasigi Miyamna Amadi Amuko nasu Yabang Amloy Haiki
Amaromda Islam lining chatpasingi chak hentha Ramadan lakpada ayuk nungtil chara henduna lining laga numidang wairamda taibang sembi ba mapubu khurumduna kwaktagi miyamga Moirang Assembly constituency gi MLA Thongam Santiga ahaw athum chaminaba iftar gi thoram kwakta idga achoba lampakta ngasi numidang wairam pangthokre Tharamadu de MLA Thongam Santi amadi kwaktagi dharmagi luchingba singaloinana iftar chaminaki loinana taibang sembi ba mapuda pumnamaki yaifana bathawni ki Jami Altul Ulema Bisnupur District ki Maulana Alauddin Kasmi Anjuman Islahi Mausra Kwaktagi President Maulana Abdul Kalamna MLA Santina Miyamgi Khanbiduna Idga Lampakta Miyampun Alai Kurumba Yanaba Concrete Flooring Tawbiba Sikidamak Thagat Pafongdoki Jami Atul Ulema Bisnupur District ki President Maulana Islauddin Kasmina Fongdoki Bada Miyoi Bahai Basi Siraga Loire Karisu Puduna Chatkigada Banate Aikoina Tauramba Thabok Singa Dukhak Lehogadabane Maramasina MLA Santina Idgagi Ground Concrete Flooring Tawbiba Tungi Mirulna Kaudana Lehoragane Miyamgi Aifana Bohana Biba Sikidamak Taibang Sembiba Mapuna MLA Santibu Miyamgi Afaba Thabok Sing Tawba Ngamna Bagidamak Taibang Sembiba Mapuda Nijeri Mahakpu Thousand Bishanu Mahangna Afaba Thabok Tawrakpada Thagatba Fongdokpu Oina Iftar gi Thoramsi Pangthokpani Haiki नमाज लोरगा कोई हजू पुनमिन बगी तांजादुनी यामना कोई थागन नगाइनी कोई की इदगादा सुमेना हानदगिसु मागी मागी मतमद खरखरबुली तवी अदु ओरगसु कोई इदगागी कमिटी नसु फने यामना तौबी आबा तौबनी अदुगा अखोई मयामनसु खलनरगा कोई दुम लैबनी खर खजिकपुदी कोई सब अनि अहुम तो ओरगसु फितरागी चांग तो ओरगसु कोई मयामदगी पैसा सि खायरगा कोई करिसि हाई नगाई लुंगसि थानगाई की खनदन लाकपनी अदु खंगदना मोरांगी MLA सामना अखोई सिगी मवों याम ताब याम पाक चावबा एरिया अमदा अखोई मी मयाम लिसिंग अनि हुम सोनबे आबा जनाजा की नमाजदा ईद की नमाजदा अखोई मी लिसिंग अनि हुम सोनबे आबागी मवों अमदा तौबी बसिगिदमक्ता अखोई कोकदागी मयामना तौबी मन खंग उच्चरी अदुगा ngasiगी अखोई लाकबिरिबा अखोई कोकदागी इफ्तार पार्टी दि यावबिरिबा मयामनसु MLA साहब की दमक्ता दुआ तौबीबा अदुगा MLA साहब की दमक्ता तुंगोइना अफबा थबु कयामम तौरकपा याबा तौबु ngambagi pangal pibisanu haiba Allah da hai jabagloina ngasiगी wafam asi aigi di thoidok naingai leite Lining Thau Lam Ahingwagi Haikat Lekatam Bagi Thauram Handak Jahigi Su Thasigi Kontra Sajibugino Mupanba Maitei Cherau Banamita Pangthok Lagane Numida Sida Lamdama Sida Leriba Miampun Nasarugyami Nasi Haina Ngasi Lining Thau Lam Ahingba Thaugalupna Lebak Miamda Apil Taurakli Thaugalupna Sinduna Ngasi Haika Lekatam Banamit Thauramasi Pangthok Nanaba Lining Thaugi Akoi Bagi Lam Tu Sit Sing Bagi Thauram Pangthok Pada Thaugalup Ki Mioi Amanahai Lining Thau Lam Ahing Bagi Jahigi Haikat Lekat Tamba Yauba Lakpiba Matamda Angangba Machugi Lay May Jangba Potlam Sing Amadi Angangba Machugi Pizet Layting Sing Set Piraktanaba Lebak Miamda Thaugalup na Thamlaki Bagaloinana Haikat Lekat Tamba Asida Jahi Kudingi HSLC Kosengi Exam Singda Position Holder Sing Amadi Bisnupur District ki Makok Tarakpa Kainau Gram Panchayat ki Makok Mathang Tarakpa Sing Yauna State ki thakta pangthokpa Meritorious Award adusu Leibak ki irang asina maram oiduna Chatliba chahi asigi oina lepcharaga Lakadaba chahi singdadi hanagum pangthokane Loinana chahi kudingi cultural program amadi sainongmai pangthokpa adusu handaki oina pangthoklaroi Tawbutabu numidang wairamda akak naba matam khara nat ki oiba pizet leiteng setuna nupi singita oiba augri hangil chongba thabal chongba ki tharamdi pangthokani loinana Manipur Miyamna Sajibugi Nongma Panba March Kuntra Dalak Piduna Puna Saruk Yabiyu Lining Taugi Haikat Lekat Tamba Sibusu Mapung Fahan Biyu Hainasu Apil Taurakli Mahila Patanjali Yog Samiti na Sinduna ngasi Singjamai Chingamathag Chingalai Rimbi Yog Center na Sinduna International Women's Day gi Thauram Pangthokre Ngasi gi Tharamadu the Assistant Commandant CRPF Hizam Gitanjali na Chief Guest Mahila Patanjali Yog Samiti gi President and Nilimana Thauram gi President Amadi Adakshiya Imphal West Dr. L. Bobina Guest of Honor Oiduna Sarukyaki
Department of Culture India gi luching makhada Saidam Kol a School of Natta Sankirtana Nasindana Festival of Vansa Totsap Holigan Festival of Color gi thoram ama ngasi hawa marak tingil ngangom lekai de leba Saidam Kol a School of Natta Sankirtana da pangthokre Tharamadada EZCC Kolkata Minister of Culture Government of India gi member Buddha Chingtham Manipur State Kala Academy Awardee Theatre Director Lamabam Gojendra Singh, MSSLC Sangeet Natak Academy Awardee Lifetime Director Sagrakpam Hemant Singh, Crime Against Women and Children Superintendent of Police PH Maheshwari Devina Atuba Mitunglen Oina Saruk Yaki. Tharamadugi Sarukam Oina Saidam Kol Holy Dan Habo Marak Tingel Sri Sri Radha Govindaji Habo Marak Nupi Holy Dal Ibudo Sankar Deba Nupi Holy Dal Yumnam Huidrom Leisang Kongna, Holy Say Saktuna Sarukyaki, Taramaduka Mari Lainana. Minister of Culture, Government of India gi member Buddha Chingtham na Fongdo Kibada, Aikoi Furup na Hek Polak Padagi, Loi Bafauba, Nat Sankritan gi Saisak Asiga, Sago Naduna Ladiba, Worship Home Amane, Aikoi gi Sankritan Asi, Aikoi Ahalamana, Top Topa art form pungi makhol, kartan gi makhol, jagoi ki sathek, martial art ki sathek, isai gi saidang na punsilaga, unity of art form ki masak ama uhanlaga, yom do na sem laga thamlam libane. Niyam na su, mapanlam gi Holy Gun Festival unarabane, adubu aikoi gi yam na philosophical oina, cultural da yom do na, semlam libashi na su, UNESCO na Cultural Heritage of Humanity gi list da jalhan libane. Natta Sankritana Aikoi Kunai gi Kaitarak liba moral human value amagamaga taksi kasi kangnaraktriba asida Natta Sankritana Aikoi gi Kunai na achumba faba furup Aikoi gi rich cultural heritage jakot handuna malem da saktak pada achuba thaudang lauriba sibu nong manong gi kaitarakpa sijan lakpa si yamna laibak thibane Kumay asibu kanna bahayduna Saidam Kolna chahi khudingi sintu na pangthok liba si pakshana chaw na state ki thakta North East ki thakta sinba ngamna ba Minister of Culture gi ahin mamiyeng changbiyu hainapil tawki. Ikoi myoibugi toyesna lairamba thoklaba ngasi akhoi sinjariba khoina ngasi ojagi mafamda kachariba se sungsoi soidana ojana obiramgani lobigani haina khalle ojana ngasi itembe magaloina na ngasi linkhatpiriba Saidam Kol Nat Sankritan school ase akhoi gi mitei khunaida khoi manipuri khunaida yam sathina masigi maru oiba darkar leiba marum maduna linkhatpirambane masiti angakpagi masam masak basnaba culture gi masidi aikoi gi furup basigi aikoi kunaya sigi thawaine aikoi gi furup basina hek poklakpadagi Nat Sankritan gi saisak asiga ritual form asiga aikoi gi religious form mani haibasi hai aikoi gi worship form mani haibasi hai masiga loina duna laaga aikoi gi punsisina hek loiba phawba itinna duna sakhiba saknariba adugumba aikhoige yamna worship form amane Minister of Culture Government of India gi Cultural Function and Production Grant Scheme CFPGS ki matengaloinina Manipuri Jagoi Marup Imphal na sinduna ngasidagi hauduna numit mangani chupna thasagi kuntaret fawba chathagadaba Guru Amubi National Classical Solo Dance Festival haudokpagi thoram pangthokre Uripok Lamboi Kongnang Kongdaleba Manipuri Jagoi Marup Auditorium da pangthokiba Festival haudokpagi thoram aduda Manipur State Kala Academy Imphal ki Secretary Sunanda Thokchom amadi Manipuri Jagoi Marup ki Vice President Loitongbam Brajamohan Singh na mathang sitna Chief Guest amadi President oina saruk yaki Thoram ka mari leinana Loitongbam Brajamohan haikibada Manipur gi leiriba tongan ba dance form sing amadi atoppa masak mawong sing yokhatuna thamnabagi pandamda program asi Ministry of Culture na mating pipiraktuna mamangi numit mangani chupna chathagadabane Festival asida tongan ba state gi artist sing na makhoi gi oiba performance sing utkani haire
Chief guest ki warol piraduna sunanda thokchom haikibada ahal laman singna thambiramba aikhoi gi leiriba art and culture gi manungda yauriba tongan ba art forms singi manungda dance forms singi thogalon thakshi khasi kaya mayek sengna utli Manipuri jagoi marubasi cultural ambassador amani haibada haiman bathokloi isagi culture yokhatuna thamba amadi malemda masak takpada aikhoi khudingmaki achoba thodang lei haiki Jagoi marup haina thiragadi Manipuri jagoi marup hairagadi even Manipuri khoi cultural ambassador kana haina term se suki matik phajaba haitare Manipur gi leiba culture bu namamaga khoi mafam ataida promote tawba amaso marakta khoi breeze oina culture singi oina cultural ambassador hojik makta da su ehanga khoi yengjaba matamda program sida even not only Manipuri. Peacemaker Artists Association Sumang La Kanglup ki nauna puthokadaba lila anauba lambigi yaifat thoni thoram ngasi pangthokre akam patalai bas sumang lila kanglup asigi rehearsal hall da pangthoki ba thoni thoram aduda lilaroi sengna saruk yaki Sumang lila sige script manaubi amadi director Lai Ibotombi ne lila sige nupa kanglup tai bohanbi Arun Yumnam Santos Lai Ibotombi Henry amadi tamfasana ne nupi gi saktamda Vishes Huirem Milan Dibson Sanjam amadi Roshan Sagol Tongpane lila sige music director Seram Romajit ne Lila si Chief Minister gi artist singi tengbang scheme gi oina kumjali singani kunhumdoi kunmari gi makhada puthokadabane Red Incarnation International Film Festival kumjali singani kunmanga ngasi Kolkata da pangthokibada Ahum Entertainment Production amadi Pukai Lankai Entertainment na puthokpa Manipuri music video Panthona Best Director amadi Best Actress ki mana fanglakle hairiba music video asida Langlen Chanu Elangpam na Best Actress Award amadi Araba Laitonjam na Best Director ki mana fanglakre Panthau music video album si Shuras Kongban Tabam Zerina Ngangom amadi Tarana Ngangom makoi ahumna producer oiduna puthokpane All Manipur Film Producer Association AMFPA gi website ama ngasi Manipur Press Club ta launch tokre website launch tobagi tharamadda L Surjakanta Sharma Chairman Film Forum Manipur Somen Moirangcha President All Manipur Film Producer Association AMFPA amadi T Lokendra Singh President Cine Actor Guild Manipur na atheba mitung thauram mapu amadi akhanaba mitung len oina saruk yaki All Manipur Film Producer Association AMFPA gi website hangdokpa aduga mari leinana association asigi General Secretary Joy Chan Moirang them na hai Manipur gi film gi khongchad asi kadai da kamdona leiribage haiba aikoi gi lamdam amadi wangmada leiriba singna khangdana leiri Masida website asigi matengna kumjali singamaga chamapal humputarani thoidagi haurakhiba Manipur gi film gi taibang asina khangning ba kaya singadu khanghan bangam lagani amadi khanghan nabagi wakhalon galoinana Manipur gi film gi taibangda maru oiriba producer singi loop ama leiri haibasi saktakpada mateng oiragani fongdoki Manipur ki film or Manipur ki producers mein ma hana koi film hai khor ko dagi 1972 de koi sima hoi ni zai koi producers 1970 ka form dore koi na Manipur sima hai khor ko dagi busi foki lai ni film sing koi association ji yori producers mein ki list of websites ta thagala so website is koi cái nó môi như này thì mà không có môi như này tại mình bây giờ cái film cái archive nào cũng dùng của mình then mình cái film sẽ cái đó cái máy nó lấy cái gì sẽ hai ba tôi bắt country mình là tôi state mình là cái u vô không được Manipur music lấy cái sự cái máy nó lấy cái không được số em lấy then cái website mà lấy ra cái thì cái số producers gila में हिंगी Manipur association में ले hai cái song music from money then atopa association atopa guilds atopa countries की then atopa state की organization में हम तो वो यार नहीं कोई की website की through दे hai तारे सिना कोई नहीं हम मतलब ना कोई दा सकता से hai तारे में हम all Manipur producer association से ले रहे www.amfpa all Manipur producer association.in सिदा
ꯆꯪꯕꯤꯔꯒ ꯂꯣꯏ ꯌꯦꯡꯕ ꯌꯥꯔꯅꯤ ꯃꯣꯏꯒꯁꯨ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯦꯟꯅ ꯐꯤꯂꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯣꯔ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁ ꯃꯌꯥꯝ ꯀꯔꯤ ꯆꯠꯅꯔꯤꯒꯦ ꯈꯪꯄꯣꯟꯇꯦ ꯖꯁ ꯁꯤꯅꯦꯃꯥ ꯑꯃ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯅꯦꯃꯥ ꯑꯃ ꯔꯤꯂꯤꯁ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯅꯦꯠꯐ꯭ꯂꯤꯛꯁꯇ ꯑꯣꯔ ꯑꯦꯃꯥꯖꯣꯟꯗ ꯑꯣꯔ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉ ꯈꯪꯕꯗ ꯋꯥꯅꯦꯕ ꯕꯦꯛ ꯁꯥꯏꯗꯇ ꯃꯌꯥꯝ ꯋꯥꯛ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁ ꯌꯥꯝ ꯆꯥꯎꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯅꯦꯕ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗ ꯀꯔꯤ ꯁ꯭ꯇꯦꯟꯗꯔꯗꯇ ꯋꯥꯛ ꯇꯧꯔꯤ ꯀꯃꯥꯏꯅ ꯋꯥꯛ ꯇꯧꯔꯤ ꯀꯔꯤ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯁ ꯄꯤꯔꯤꯅꯣ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯈꯪꯕ ꯌꯥꯕꯒꯤ ꯑꯦꯔꯤꯌꯥ ꯐꯪꯒꯅꯤ ꯍꯥꯏꯅ ꯇꯥꯖꯩ Pioneer Club Langol Game Village amadi Uripok Apunba Loop anina sinduna marathon race ama pangthokre amadi thoram asiga mari leinana Yausang Sports ka mari leinaba prize distribution gi thoram amasu pangthokhi Manipur Veteran Football Association na sinduna ngasi Takil gi Sai Football Ground da team tara Nepal na group mari da saruk yaraga Kunumdoi Suba Challenge Cup Veteran Football Tournament Haudokre Tournament asi Haudokpagi Tharamda Wangkai Assembly Constituency gi MLA Thangjam Arun Kumar Ex-Minister L. Jayanta Kumar Amphagi President Oiramba P. Raghumane Manipur Veteran Football Association gi President Oraz Bihari na athoiba mitung lensing oiki Match asida flag kyamgai amadi VFC Singzamai na sanakibada goal amamam chanaduna draw oiki Match asida VFC gi amatangairaba goal MD Jal Hakna match ki minute tare chatpada chanki match asi draw oiba ngamhan ki ba flag ki goal na match ki minute ko nipal chatpada Lalit Thapana chanki ngasi haudogli ba tournament asigi hayeng match ani sanaragane Manipur Horse Riding and Polo Association na sinduna chaliba tha asigi manga degi hauraka team kontra marina saruk yaraga knockout basis ta mapal kangjay bung da chatharakliba Kuntra Taret Suba and Hajari Amadi Dr. N. Tombi State Polo Tournament ki final match da ex Polo Club Wangkai Amadi MPSC B Manipur Police na sanaragane tournament asigi ngasi sanaki ba ahanba semi final match da ex Polo Club Wangkai na Thangmaiban Youth Polo Club pu Panjil Tarahumdoi Taranithoi da maithi ba piramki Anin suba semi final match da Manipur Police Sports Club B na Black Watch Polo Club Babu Parabu Panjil manga mari da maithi ba piki Tournament asigi final match ta asigi kun mga da nungtil pung ani tabada sanaragane. Kakching Tabam Ajit Kumar Sharma Madi imung manungna donor oiraga Sri Sri Gopaldev Mandop Ya School Kangsang Hairaga Sukhangnariba Kangsang asida Ya School Kangkhutna singduna chatharakliba anirak suba Kakching Tabam Kunjabi Sharma Memorial League Kam Knockout Kendra Wise Kang Tournament ki ngasasani ki ba match da Oinam Kendra Kangkhut amadi kai Samthong Kendra Kangkhut na Panjil Taranipal kapna duna draw oiki Satharagliba tournament asigi hayeng Khundrakpam Kendra Kangkhut amadi SSU Singzamai Kangkhut na sanaragani Manipur Cricket Association na sinduna team tara mathoi na saruk yaraga haukiba January kundagi hauduna chatharakliba Mapal Suba MNCA W Prahlada amadi W Ramananda Elite Tournament ki champion PTRC Patsoina Oikre ngasi Model Higher Secondary amadi Oriental College Ground da sanakiba match da PTRC Patsoina run anida Cyclone Thangmai Banbu maithi ba piduna champion oikibane Matches se da PTRC na ahanba innings bed pairaga innings ki over kontra mathoiga ball ahumda wicket loina turaga run chamaga nifu mari lokhibada Cyclone Thangmai banna ani suba innings bed paiduna over kontra taruk loibada wicket loina turaga run chamaga nifu nithoi loduna matches se maithiki Tournament se loishinbagi tharamda Manipur Cricket Association ki Vice President Lairanjam Gitranjan Secretary Laisangthem Ronald, Treasurer Chongtham Nisikanta, Joint Secretary Syed Sultan Ahmad, Apex Council gi Executive Member KH Kennedy, Crow Cricket Committee gi Chairman L. Helen, Crow gi Secretary P. Hemanta, Donor W. Bhaktarasamadi Dr. W. Gopi Mohana, athoiba mithung lensing oiki. Final match asida mai pakraba team amadi runners up takraba team da medal trophy amadi selgi manapiduna pukning thagot kibagaloinena tournament asigi Cyclone Thangmai bangi sanaroi Kisan Laistram na highest wicket taker gi mana funky Trau gi sanaroi Priyojit Kangabam na highest run scorer gi mana funky man of the series gi manana Cyclone Thangmai bangi sanaroi Kisan Laistram na funky
Hauzik loisilakpada maroiba pau amuka hana pizari. National Register of Citizen (NRC) mapung fana chatnaraba matungda asengba census ta yumfam oiraga delimitation tawgadabani haina amukona demand tawri. Masak khangdaba Arambai Tengol gi miyoi singni haina chingnaba miyoi singa UNLF Pambai gi miyoi ni haiba singa khatna chainaba thokpada UNLF Pambai gi miyoi mari asoka pannang khre haire. Amadi Security Force na tongan ba district mari dagi kusukulay kaya fagat pangamkre lo na tingka kalal hawlo PLA gi miyoi amasu fagat kre. Ngasigoy na sandok chaba ISCOM News matanga sida loijare mideng tabiri basingbo amukahan na kurumjari.